Prabhu Jisu Christ ki mingda tabiriba na khoi mayam bo amuka hanna taramna okcheri Eshor gi thouzal gi mapalna eikhoi hapta chupna Eshor na amuka loina bire anoba Sabbath amuk eikhoi ngonda pibiraga anoba para lesson amuka naina na bagi matam asi Eshor na phanghan bani Eshor ba thagat chasi ngasi asi Sabbath ni pansu bani week number 8 eikhoi gi para gi maming na Jesus the mediator of the new covenant. Jesus, the mediator of the new covenant. Jisu Christa, anauba warep na bagi makhada eikhoi gi damakta wangang biriba adugumba mediator hai bagi matang da eikhoi na ngasi se naina gani. Ngasi gi memory text hoina eikhoi da lesson na pibirib se Hebrews chapter 8 gi verse 6. Chapter 8 of verse 6 Hebrews. So that's mine. Amuktang eikhoi yeng se. But as it is, Christ has obtained a ministry that is as much more excellent than the all, as the covenant he mediates is better, since it is enacted on better promises. Asumay na haya, asigum na Jisu Christ na much more excellent than the all covenant. Ariba warep na ba adudagi hen na masina much more excellent aphaba ministry ado Jisu Christana phangkhre masigi makhada mahakna eikhoi gi damakta mediator tai sinabi ba wangang loi oina laibiri aduna masi se kri gi phaye haibra hairaga hojiki anobo warep na bagi makhada lairi ba wasak pi ba ase it is better henna all covenant adu digi henna phaye haina memory text na haibi hoi Jisu Christana achumba asengba living a perfect life achumba asengba punsi hinglaga amasung dying in our place eikhoi gi mahutta Jisu Christana sibiraga hojikti Jisu Christana amuk eikhoi gi damakta hingbiba sibiba aduna loidraga Eshor gi machanupa Jisu Christana eikhoi bo adukki matik nungsibigi damakta he stands as a mediator eikhoi gi damakta wangang loi oina eikhoi gi pap adu kokpina na ba mapada haizabi ba ama oina mediator ama oina lai aduna mahak ase karamba makhada mahak se wangang loi oina laibra harga under the new covenant under the better covenant anauba warep na ba thoidok hendok da phaba adugumba covenant amagi makhada Eshor ga mi gi marakta sangdaina na ba mahakna hingbi ba sibi ba aduna loidraga mediator oina laye haibase eikhoi na khange mahakna siba aduna through his death mahakna siba aduna eikhoi na pap ki atomandi sigadabani haina eikhoi ngonda lairiba penalty of death asibagi penalty adom hakna cancel tawbiki lawthokbiki amasung eikhoi na eikhoi bo all covenant na demand tawbasidi karira harga a perfect life adu demand tawe eikhoi miyoi bo oibani na hingba ngamde adu Jisu Christana mana hingbiraga mana eikhoi gi pap ki curse adu lawbiraga perfect life hingraga eikhoi gi damakta mahakna mediator oina lepiraga laye habse khangse aduga anobo warep na ba haibse karira hairaga masi se kari sunate adubu masi yathang anobo amuka piba nate adubu masi dadi Jisu Christana he comes as a mediator between us and God mi ga Eshor ga gi marakta mahakna sangdaina biba oina mahakna changlakpa adubu priest ama oina mediator ama oina eikhoi ga Eshor ga gi marakta changlakraga wangang biba adubu new covenant haya. On the other hand, atop the all covenant di kanara harga, eikhoi gi damak the mediator oina laibase priest singne. Taibang pan ge priest, Levitical priesthood. Makhoi na eikhoi gi damak the lepi. Makhoi se perfect being la, not tene makhoi se they were also sinner like you and me. Nangum na makhoi so pap tawwa. Aigum na makhoi so pap tawba. Adugumba wangang loi sing adugi makhada eikhoi lairame. Adubu new covenant the khwaidigi phabase karira harga. Mi na eikhoi gi damak wangang bi bagi mahuta. Soiba laitraba aphabana thalaba adugumba Eshor na eikhoi ge damakta wangang loi oibi khre habse masi new covenant ne ase yamna aphabane eikhoi ge damakta hoi eikhoi ase Jisu Christ na sibi ba adu khaktana eikhoi bu kanbi banate but his perfect obedience mana amak balaitna wa illaga Eshor gi apamba Eshor na miyoi bada demand tawdo miyoi bana thungba ngamlo roi khallaga
adugi obedience asi tawgadabani habdo ishorna aikhoigi mahutta hingbibaduna aikhoibu kanbibani habse aikhoina uwe Sunday gi portion de yengmaganda the need of a new covenant anauba warep na bagi darkar laibase karira Hebrews chapter 7 verse 11 through 19 chapter 7 verse 11 through 19 of Hebrew the Why was a new covenant needed? Karigi damakta anauba warep na base darkar oibra haibado sugay na takpiragalay ay loy na para roike. Hoy, aduda pabakanda karigi damakta anauba warep na base darkar laibra. Why it is needed haibado koy na ta seng na uwe. Jisu Krista asi Melchizedek ki order da mahak asibo priest oina porohit oina lawkhat pi kre hairabadi mahak asi na amuka new covenant anauba warep na base inaugurate taw kre hawdok kre habse aikhoina uba ngamgadabani amuka hanna haige ahan bada Levitical priesthood Levite ki imung khaktana priest oirami Melchizedek ase Levite natte adubu mahang na priest oirakhi adugi order da Jisu Krista na amuka priest oirakba haibase Levitical priesthood ki ngasai gi law adu mayam adu hongdok laga amuka anauba warep na ba new covenant adu inaugurate taw kre haibase aikhoina uwe all covenant arep aran ariba warep na ba haibase krira all covenant had been given on the basis of Levitical priesthood Hebrews chapter 7 verse 11 de yeng makanda ariba warep na basidi kanagi makhada pi khibra masisidi Levitical priesthood Levite ki imungi makhada masise pi khi aduga makhoi ngonda hauzik ki priesthood ase pi khrabanina amasung covenant ado miga ishorga gi marakta sangdai na gi covenant ado Levitical priesthood ta pi khrabanina Levitical priesting asina mediators between God and human being miga ishorga gi marakta sangdai na ba makhoi oirakhi the law excluded anyone else from the priesthood aduna madugi law oina madugi covenant oina Levite ki imung nataba kana amata nasu priest porohit oibi yaroi ishorga migi marakta sangdai na ba yaroi haibase laiki amuka khallaga yengse karigumba priesthood ase ishorga migi marakta wangang loi oina sangdai na bi base nangumba aigumba libai ki imung oirabdi ngasai hai ki bakumna they were sinners they were not perfect being makhoi su pap bi ne eikhoi gumna pap chen ba ngak tane loina mak perfect oiba nate adu ade kayamuk eikhoi gi ngang bi bado fruitful oigadra mahi yan gadra habsu eikhoi na khajik tang khallaga yengse hoi a change of priesthood haujikti Levite ki imung khaktana priest oiba oigadabani haibado leitre aduna priesthood prohit len gi line ase haujikti change tawrani haibasina takpaside law of priesthood Levite khaktana imung prohit oigadabani haibado law thokre madu change tawkre haibase aikhoina uwe aduga loina na priest hong khrabani na haujikti the law natraga the covenant has to be changed a law amasung covenant adusu amuka change tawba taye habse Hebrews chapter 7 verse 12 18 amasung 19 da aikhoina uba phange problem of the old covenant karigi karamba yahudaba karamba issue laibra ariba warep na ba old covenant aduda the issue with the old covenant was that it could not provide perfection Hebrews 7:11 gi matung inna maduda asoiba defect ama laye all covenant aduda adudi karira harga eikhoi gi punsida perfection yakhre matik chakre habdo all covenant gi makhada kanabu su pi bangamlamde why maramdi karige asai hai ki bagumna Levitical priesthood they were sinners makhoi asisu papi ne eikhoi asisu papi ne meaning madugi arthadi kari habra sacrifice feast etc eikhoi ne irat puja tawriba aduga kumai tawriba mayam asina eikhoi bu could not provide true total cleansing from sin nahan so hai kre maduna eikhoi gi ihutta yaw katliba natraga langkhunu katliba natraga festival mayam ama eikoina Passover feast of the unleavened bread trumpets and harauriba mayam asina eikoi gi pap adubo total cleansing loi namak cham thokre haibase ngamde maramdi nangna nitti gi pap tawrabadi nitti gi nangna yaw macha adu purakpa tabani sumaina maduna eikoi bu problems ama oihanbani all covenant asina aduna hujikti new covenant ase darkar tare haibasina
eikhoi kari shu amuka takpi brahirga masina all covenant ado phatre madu yadre madu da asoi ba laikre haibadi natte haina ngasi ge lesson amuka point out tawe adubu animal sacrifice under the old covenant were a shadow of good things to come. Hebrews 10 verse 1 matung ina. All covenant makhada ariba warep na bagi makhada. Eikhoi na pap ki damak da haina purak laga kat ki ba eikhoi sacrifice animal sacrificing ase. Masidi is just a shadow mami khaktane. Karigumba aphaba ama lakada ba adugi mami ne. Ase mami na eikhoi bo kayamu senghan mangam gedra. Ko Mami aduna eikhoi bo kay amuk perfection pi bangamuda ta seng na hai kre chapter 10 verse 1 Hebrew da masidi animal sacrifice is just a shadow for chumna khak ki masidi mami khaktane shadow khaktane aseng badi nate so if it was a shadow masi she kari gamba shadow or rabadi there must be something reality aseng ba shadow nataba Achumba mapu substance adu laifam thoe adugi substance adugi reality asengba mapu dudi it is none other than Jesus Christ Jishu Christa ne habse ekhoin uwe animal sacrifice aduna point obse Jishu Christa bu point obane habse ekhoin use aduna karigumba animal sacrifice aduna Jishu Christa bu point orabadi then it should have help the people put their hope and faith in the Lamb of God who takes away the sin of the world. John chapter 1 verse 29 gimatung ina. Animal sacrifice to na eikhoi bu Jishu Christ bu point tawbane haibse taklabadi maduna mioi singonda asa pigadawne amasung thajaba pigadawne kanada eikhoi na asa pigadawse eikhoi gi thajaba pigadawse kanada the Lamb of God Eshor gi yawmacha eikhoi gi pap lok thoki Bigadaba aduguma Jishu Christa da eikhoigi asa eikhoigi thajaba ase thamgadabane haibase eikhoine yaukaliba hamengkaliba aduna utpane haina haibase eikhoine khange aduna Paul na sumaina haya adugi maramna Galatians 3:24 da the law is our tutor to lead us to Christ law Covenant yathang hai bise karira harga masidi eikhoi gi tutor eikhoi bu tambiba private tambiba tuition tambiba adugi eikhoi gi guidebook kumbane kanada utpina naba kanada chingbina naba Jishu Christa eikhoi gi answer di Jishu Christa madu utpina naba khaktane haibase logi thaudang ado Paul na Galatians 3:24 da utpi aduga Romans 10 gi 4 gi matung ina Jishu Christa se is the culmination of the law gi aroi bani law gi climax ne law pumnamak to Eshor Jishu Christa ngonda thungkhrabani adu oirabadi kanagumba mina Eshor bu thajarabadi Jishu Christa bu thajaradi nahak ase you will be counted righteous dharma chatpa Eshor khangba righteous haina nangbu count tawkhrabani Karamba kanda Jishu Christa bu thajakraba kanda karigi maramdi Jishu Christa se is the culmination of the law makhai adu Jishu ngonda laikre nang Jishu bu thajarabadi nang law ngakre haibse ekhoina uwe hoi in the other words amuka atopa londa amuka even the 10 commandments eikhoi yathang tara haibse as good and perfect as they are mokoi da asoi balaiti amak balaiti defect laiti atumuk pharabasu they cannot provide salvation mokoi na eikhoi ge damak da aran khobam pi bangamde ichine housing Romans 3:20-28 Romans 7:12-14 de yeng maganda eikhoi na ngasi phare haina ileba yathang tara 10 commandment asina nangi aigi Kana amatagi aran khubam pi bangamde haina Bible na seng na hai 10 commandment asina eikhoi bu aran khubam pi bangamde adudi karira 10 commandment na eikhoi da pi they offer perfect standard of righteousness 10 commandment asina eikhoi bu righteousness dharma chenba thawairom da wangkhat pa sarga chatpa haibududi ya thangtara na oihande adubu masina eikhoi da pi baside standard of righteousness adune Dharma chenba mi amana hingadaba punsi adu khakta 10 commandment na pibane mase eikhoi gyan ta batai ai ya thangak pagi mapan ai sarga chatkhre haiba kanana su leiroi adubu nangna sarga adu phangjabagi damakna nangna Jishu Christa adubu phangjabagi damakna o Jishu Christa gi
Jisu Christa gi tung ilabadi masise ngakadabani ko Jisu Christa na chatpa lambi adu chatpani ko haina nang na chatchabani nang na chatcharubagi nang na hana chatcharubagi phangbanate adubu nang na phanglubagi chatchabani nang na Jisu bu lausilubagi yathang ngakpane nang na yathang ngakpagi Jisu bu lausin banate habise aikhoina ugadabani need of the old covenant a need of the new covenant asekrira all covenant does not give perfection ariba warep na ba aduna aikhoi bu perfection adu kaidongai du su pi bangamde aikhoi ya thangak pasu ngamde ya thangak pu ngamlaga ngakla aikhoi maduna aikhoi na bu sarga pi gada banate but new covenant das adubu new covenant anobu warep na bagi makhada di aikhoi bu perfection se pi Jisu Christa gi maramna therefore maram aduna there is a need of new covenant anobu warep na ba haibase aikhoi gi damakta adukki darkar laye haibase uwe Monday ge parada new and renew anauba amasung amukka hanna nauhanba Hebrews chapter 8 verse 10 through 12 amasung Deuteronomy chapter 6 verse 4 through 6 amasung Deuteronomy chapter 30 verse 11 through 14 aduda amasung aduga Jeremiah 31 verse 31 to 34 asida yengma kanda new covenant gi nature New covenant haibase karira haibido aikoina uwe hauzik Bible text mayam adudi yamaganda the promise of the new covenant in the book of Hebrews da aina amuka aigi isa singbu Israel masa singbu aibu thaja krabasingda aina amuka annauba warep na new covenant pigani haibagi promise wasak piba se Hebrews ki book ta masise kadai digi low khatlaga haibra harga from the book of Jeremiah according to Jeremiah low khatpane Jeremiah chapter 31 verse 31 through 34 adugi matung ina Hebrews da polna amasung Jisu Christa na Israel masa singbu aina amuka annauba warep na bapigani ko haina hai khibani Hoi, Jeremiah gi matung inna new covenant anobo warep na bahai base is a renewal of the covenant that he had met with the people of Israel hana mamangai da Israel masa singa mahak Eshor ga laina khiba covenant adu amuka renew tawbane habse Isaiah gi matung ina aikhoina uba phange adu oirabadi aikhoina khanba yae adudi Jeremiah na new covenant haibse annauba amuka brand new adubu nate adubu asidi hana lairamba aduda amuka renew hapchinba amuka phajahanba amuka perfection oihanba madudagi oihanba ne amuk hapchinba ne renew tawbane brand new nate haina aikhoina khanba yae adubu aikhoina sida khra munne yengse the Hebrew word for new annauba new hairibase aikhoina original language Hebrew de yengba kanda masise hadasha haina yae hadasha haibase masigi meaning se it can mean both new and brand new aduna aikhoina asida khra munne yengsin gada base all covenant ariba warep na ba aduda defect laite aduda karisho asoiba laite ngasai so hai kare adubo soiriba sidi krira but rather the people miyoising aduni Israel masasing aduni all covenant the pi kibo warep na ba promise kaya aduda asoiba amatta laite adubo soiriba di kari law aduna te adubo miyoiba missing Israel masasing aduna Israel masasing na all covenant ge makhada yaw haliba hameng haliba ado Messiah Jisu Christa bu Emmanuel bu point obane ma ki symbol ne haibadu urabadi aduga madu illaga mokhoina chatlamlabadi the covenant would not have been broken ariba warep na bado sukairam loine ichininau sing amuka hanna haige all covenant gi makhada Israel masasing o masise Jisu Christa bu point obani ko haina Thazaraga Jisu Christa lakpakanda Jisu Christa bu amuka lausilam labadi all covenant ado thugairam loine hongdok lam loine adubu but they do not and could not adubu makhoi madu uba ngamlamde amasung uba hairamde makhoi thazaramde adugi maramna all covenant aduda asoiba khra lakhibani Jeremiah 31:22 gi matung ina aikoina amuka aduda munne yenglabadi hauzik hairiba new covenant haibse all covenant adudagi amuka renew tawrakpa nate asise brand new ne haina amuka hainingai chulai maramdi 31:22 Jeremiah gi matung ina aduda new haiba wahi asiya something new karigumba anauba itop topa ama aikoina uwe so the new covenant would not be the exact same with the old covenant
aduna hauzik te anauba warep na ba habse ariba warep na ba aduga same loi manaba exact same adudi oideroi khardi tongalani habse ekhoine o se aduna all covenant ki makhada Eshor na haye Israel masasing nakhoi asi sing mayam ase tawko asi mayam ase ekhoi nakhoi na tawrabadi aina nakhoi ngonda bor pibi gani haina promise tawe Israel masasing no amuka promise back amuka promise tawe Eshor ngonda we will do it ekhoi tawgani haina makhoi na su promise tawe adubo makhoi madu in mangam khide makhoi adu in mangam khide but now madu in mangamdarga all covenant adu thugai kare adu bo hojik ti Jisu Christana amuka laraga madugi promise mayam nakhoi ngonda aina bor pibi gani haiba mayam adu Jisu Christana amuka thunghan bi ki all covenant gi makhada de Eshor na hai asi tawo bor pi gani Israel masa sing na hai hoi ekhoi taw gani hairaga makhoi tawdre makhoi na tawdrbagi maram na Eshor na bor pi bangamdre all covenant gi makhada hojik ti new covenant gi makhada lakpa kanda Jisu Christana Eshor na covenant gi makhada asi tawo haiba makhaido Jisu Christana tawkre and he met all promise possible Eshor na bor pigani haiba makhaido Jisu Christana hojikte made it possible oi thokpa oyan ki aikhoina masida ning sing say God does not change his law to keep his promises Eshor na mahaki ngasai gi Israel masa sing aina bor pigani masi illo haibado madugi wasak adu thunghaningai bor adu piningai gi damakta mahaki law adu tawo haibagi law adu mahak de change tawanate instead adubu adugi mahota Eshor na God sent Jesus who kept all the law lo makai ado asi tawo haiba makai ado ngak pangamba maki machanupa Jisu Christa bu Eshor na ekhoi gi damakta tharakhi aduna Jisu Christa na ekhoi gi damakta hojikti proof oire evidence oire soidre haibase Jisu Christa na utpire maramde mahakna Eshor na tawo haibado the will of God Eshor gi will makai do mahakna pangthokre Eshor na tawo haiba makai ado tawrabadi mahaki promise blessing gi promise ado ekhoi ngonda thunglakhani so aduna it is both new and renew masise amuka hana leiramba adudagishu amuka renew tawbani aduga masise amuka inau na wachu amuka pibani haibase ekhoina khangadabani Tuesday ge parada ekhoina yengmakanda the new covenant has a better mediator anauba warep nabagi makhadadi mediator ngasai ge wangang biba sangdaina biba adugumba mioi ado aphaba hena phaba ama laikre all covenant gi makhadadi kanana mediator oiba kanana ekhoi gi damakta wangang lo oiba Levitical priesthood Levite ki priestinga a new covenant gi makhadadi kanana oiba Jisu Christana oiba then adudi kanana hena phagadra ichine nausa ekhoina uba phangre Jisu Christana hena phaye habse ekhoina uwe aduna hojik the new covenant gi makhada ekhoi gi mediator ase kanara Jisu Christa Hebrews 8 verse 1 through 6 ta why is Jesus a better mediator of the covenant kari gi damakta Jisu Christa asina Levite ki priesting adudagi Miyoibagi mediator adudigi Jisu Christana karigi damakta henna phaye haibra habse Hebrews 8 verse 1 through 6 aduda uba phange the Greek term masida mesete haiba Greek term asina min tawbase masise mediator sangdaina bi ba haibane mediator haibse Greek lon da yenglabdi mesete haibane masise mesete haiba wa masigi loan ase karai dagi amuka mahaki root word se karai dagi lakpra haiga mesos haiba Hebrew a Greek word adu dagi lakpane mesos haiba gi meaning the middle mayai da haibane which means the one who stands in the middle aduna mesete haiba mi mediator haiba mi ase mi ani gi marakta in the middle mayai da lepa mi adu bu oigadabani so the person who was a mesete kana gumba mi amana mesete natraga hojike mediator wangang biba sangdaina biba mi haibasine makhada piriba points ahum mari gi maraksida ma ajugumba thabak tawba ama oigadabani number 1 da mesete mediator oiba wangang loi oibiba haiba mi sida leigadaba gunse problem solver between two parties amagishu masigi lainariba problems adibu solve tawa ngamba adugumba oigadabani mediator ase ani shubada negotiator yana daba adubo yana hanbiba negotiate tawhanba ngamba adugumba mi aduna mediator oigadabani ahum subada witness in a legal sense asingang kre habso manasu ubiba khangbiba aduga madugi matung ina wayel tawba ngamba mi amasu oigadabane aduga mari shubada one who stands as a surety
ko guarantor oina lepiba ei nangna adu tawrabasu aina adu tawrabasu nangna adi soirede aina asi tawbige haina lepiba ngamba asigum gun ahum mari ase mediator haiba mesate haiba mi aduda laigadabani aduna Jisu Christana Hebrew da Jisu Christana mediator oirak pase ngasai gi hairiba aikoi gi point ahum mari aduda Jisu Christana aikoi gi damak ta wangang loi sangdaina biba mediator oirak pa haibase karai digi mahang aikoi gi problems adubo solve tawbi khre yana da babu amuka yahan bi khre natraga mahang na witness to the contract ngasai party ani gi asine ngang na khibda da ma witness oina u khre lai khre lep khre haibagi damak ta mahak asibo aikoi na Jisu Christana aikoi gi damak ta mediator wangang loi oiba mi ama oirak khibanate but Jesus is the guarantor or surety of the covenant adubu Jisu Christana aikoi gi damakta mediator wangang loi oirak kre haibasidi karai digi phangbra hairaga masidi maramdi mahak ase guarantor oina lepi bane surety oina nangna adu tawrabadi asi lalabadi adu phawbada aina asi pigani adu tawgani haina guarantor oina lepi ba aduna he becomes our mediator aikoi gi damakta wangang loi oibibada matik chaba ihen henba athoiba misak haibadu Jisu Christa oirakhi aduna hauzik ki mediator hairibase guarantor ga equivalent towe guarantor ko mediator nga wangang loi haibase guarantor ga mase equivalent tobane haibadi adu tawba ngamdredi aina asi nangi damakta tawbigini hana guarantor oina surety oina lepi ba aduba equivalent towe aduna Jisuna hauzikti mahangna eikhoi gi guarantor oibire aduna covenant makhada leiriba promise mayam ado eikhoina ngakpa ngamdresu Jisuna o aina ngakpige aduga promise adu thonghange haina Jisu Christana promise mayam adu fulfill tawhanki aduna Jisu Christana eikhoi gi damakta sibi khiba aduna mahaki siba aduna eikhoi gi mediator oiningai amasung eikhoi gi priest oiningai matik chaba ama oirakhi maramdi covenant na demand to base perfect life ni nang pap to khrabadi siba tabani pap ge ataw mandi asibani madu mi oi kana amata jansu madu fulfill to bangamdre adu Jisu Christa nadi first covenant aduna eikhoi ngonda claim tawriba nangi pap gi damakta sigadabani habdo eikhoi siba ngamdaba mafam aduda Jisu Christana o nangna soi khre phare nangna soirabadi nang siba tabani adubu nangi mota ai sibirge as a guarantor as a surety oina mahakna lepi ba aduna Jisu Christa ase new covenant gi makhada eikhoi gi better mediator oirakpani habase ngasi ge lesson dagi uba phange aduna Jisu Christa ase the best and the better mediator eikhoi gi damakta khwaidigi phaba amasung thoidok hendokna phaba wangang loi oibiba haibado Jisu Christana oirakpani habase ubo phange Wednesday gi parada the new covenant has better promise anauba warep nabagi makhada di amuka hen aphaba bor promise blessing adu laye haibase uwe Paul na Hebrew 8:6 da new covenant as a better promise laye haina haibi dibse karibura haibadu yengse Hebrews chapter 8 verse 6 ke matung ina what does better promise means better promises ngasai ge aphaba bor pigani haina wasak piba khwaidigi hena phaba thoidok hendok na phaba wasak piba bor gi wasak piba haibu karira madu amok tang yengse masida aikhoina khanba yaye madudi new covenant asidadi greater rewards achauba mana hena phaba mana laye all covenant adudadi khra pik thaba mana rewards laye haina ekhoina maraktadi khanba yaye haibadi hoje Hebrews 8:6 ki matung inna better promise laye haibagi matung ina adubo masige idea asi masige answer asi wrong answer wrong idea oigini maramdi Jisu Christana Eshor na same rewards to the Old Testament believers and the New Testament believers the mahaki same rewards mana adupi khara phana he phaba khara phataba all covenant matamdana khara hantaba new covenant matamdana hena phaba haibu pi de rewards is all the same asidi chap manaraga adum laibane adubu better promise haibasina masida eikhoi bo takpi re basidi krira hairaga Eshor na Israel masa singbu all covenant ki makhada promise tawbiye
karamba promise nakoina aibu thazarabadi aigi wa ase illabadi aina nakoibo blessing bor pigini ko haina mahakna bless promise tawbiki. Now reading aikoina Exodus 24 verse 1 through 8 amasung Hebrews chapter 10 verse 5 through 10 aduda paba kanda covenant ase karina rectify tawbra karina chumthok hanbara Kari ama darkar laibra hai baganda covenant asida darkar laib se blood asida darkar lai. The blood was sprinkled over the altar and the people. All covenant ge makhada aigi pap ase haidok charga yaw ado hatok laga aigi pap ado haidok chabani. Madugi blood aduna rectify tawbani aikhoibo. Aduna huziki ado purohit aduna priest aduna puraga ngasagi altar irat pung aduda ado sprinkle kikani amasung mioi aduda kikani between two parties asida mioi ani aduda altar amasung ngasagi misak aduda mahakna sprinkle tawgani. The people of Israel promised to obey God. Hoi nakoina aigi haibase ingadra haibakanda Israel masa singna hoi ingani haina makoi promise tawki adubo makoi aroiba matamda makoi promise adubu break tawki thugai ki makoi inbangam ki de. So aduna hojikti mina inbangam da banina covenant adu kai kre. Aduna God satisfies the demands of the new covenant for us because he sent his own son to live a perfect life. Hojikti Eshor na miga Eshor ga gi marakta lairiba covenant ki demand ado satisfy nakoi si ingadra hairga hoi ingani haiba ngamba adugumba satisfaction ado Eshor na pura hanki mi na purak panate karam haina purak hanki ba maki perfect son Jishu Krista amak palait ba Jishu Krista pap lait ba Jishu Krista adubo eikhoi ge mahuta tharak pire hairga haujikti se na khoina inba ngamda budo aigi ichana inba ngam han ge na khoi ge mahuta haina Jishu Krista na eikhoi ge mahuta inba ngam halaga haujikti aduna khiklaga amuka eikhoi bu cham thokpagi mahuta Jishu Krista gi aduna eikhoi bu cham thokpi khre aduna eikhoi gi ado I mean Jishu Krista gi aduna hojikti mapa Eshor na eikhoi da bor pi gadaba adu pirakhrani. Meaning Jishu Krista na law na demand tawba makhaido he fulfill mana loina thunghan khrabanina hojikti madu loina thunghan khrabadi aina bor pi gani haiba promise lai khrabanina Eshor na mioi ba eikhoi da bor pi na kani kanage khuthangda Jishu Krista gi khuthangda karamba mina phangadaba Jishu Krista gi adu lawsin ba mina phangadabani. In short ten na hairabada Jesus' obedience guarantees the covenant promises. Jishu Krista na haiba inba aduna eikhoi ngonda covenant amagi makha da bor pigni haiba pumnamak to eikhoi ngonda phangbani eikhoi gi mapana nate haibse use. New covenant has better promise because Jesus become our guarantor. New covenant ase da anau aphaba khwaidigi aphaba better promise laye maramdi masi anauba nate asi tawrede nangbo thoina hena Old Testament matamdagi hena nangi reward chawe haiba nate asi se hena aphaba promise blessing ge promise laire haibsi dikrira Jesus become our guarantor. Jishu Krista na eikhoi gi damakta lep khat pi banupa oirabanena we are sure to get that blessing madugi bor adu eikhoi na soidana phangkrani haibagi damakta new covenant ge makhada better promise laye haibse utpi bane. Nasige paragi iroiroiba Thursday portion da eikhoi ni yengmaganda the new covenant has solved the problems of the heart. Mioibagi thamoi gi problems masida lairiba eikhoi gi problems mayam ase new covenant aduna solve tawbi khre madu mayam ado lauthok bi khre haibagi maramda ibiraga laye. Jeremiah 31:33 amasung Ezekiel 36:26 amasung 27 da promise covenant promise tawbi how are they related makhoi ani se kramaina manabra relate tawbra Jeremiah 31 ga Ezekiel 36 se kramaina relate tawbra habdu yengse. The first covenant ahan bagi covenant yathang I mean yanaba covenant adudi kari tawki Eshor na mahaki khutmak na iraga mado deposited in the ark of the covenant yathang gi upu gi manung da thamki aduna documents written in stone
wahai I khraba nungpak ta I khraba se masi karigumba matamda kaiba yae nungpak adu kairaga mangkhiba yae aduga documents written in the scroll lyric na che the scroll da I khiba se Jeremiah na experience tawbagi matung ina could be cut off or burn madu loina segairaga manghan ba yae natraga madu mai thadokraga manghan ba yae but adubu in the new covenant hojik anauba warep na basidi God does not write in the tablet of stone nungpak anida Eshor na amuka yathang adu idre but instead in the heart of the people mi singi thamoi da Jisu Kristana Eshor na yathang adu ikre the heart refers to mind eikhoi na heart thamoi hairibse karira eikhoi thamoi na khanba ngamde adubu it refers to mind eikhoi ge wakhal mind asibu refer tawbni aduna eikhoi ge wakhan asida tawbi the kari laye the organ of memory and understanding and decision making ase eikhoi ge wakhan da laye eikhoi ge brain da laye masida nangna ningsingba ngamba understand gyan taba ngamba amasung decision ai asi tawge haibage decision making ase eikhoi ge brain asida laye madubu heart haina Bible na refer tawe aduna Jisu Kristana amsung Eshor na hojikti yathang adu nungpak ta amuk iraga kaiba yaba nungpak che da iraga maina thadok pe yaba che pak adu de idraga eikhoi gi thamoi kanana su huran ba ngamla roi daba thugai ba ngamla roi daba aiko dugumba eikhoi gi thamoi da uhan bi ebi khi covenant promises does not fulfill simply by excess knowledge hayeng asige Sabbath school na covenant ge promise da covenant da Eshor na aina nangon da bor pigni haiba mayam ado eikhoi na access knowledge sumna khak ado idea laibadun eikhoi bukan bi bangam loi maramdi masina meaning tawbadi keeping the letter of the law na I khiba letter ado ngak pa adu na eikhoi bukan bangam loi adu bu keeping the spirit of the law spirit law na hairiba maki spirit maki inner meaning adu ngak pa madu in na chatpa aduna eikhoi bukan bi bangam gani haina ngasige parana su uhan bi change in the heart is important eikhoi gi thamoi ase sengdok pa habse yamna important ne law adu the problem kari su laite all covenant the su new covenant the su adu bo problem lai rebasidi is in our heart eikhoi gi thamoi dani eikhoi gi wakhan dani aduna masigi heart ase eikhoi sengdok pataye aduna Israel masa singbu Eshor na mahakna haibasing ado from the heart compulsion nataba force nataba asi tawdradi yadra haina compulsion natte adubo from the heart eikhoi gi thamoi digi in obedience wahai inba oina eikhoi na ngak padu pame masi se obedience expression of gratitude and manifestation of their relationship with God aduna eikhoi gi thamoi da haiba inba laigada se karam haina eikhoi express tawgadra hairga gratitude tawbi man khangba o Eshor na aibo adukin matik nungsibi bani ko Jisu Kristana aigi da makta cross matakta sibi bani ko tawbi man khangba utpa and manifestation of their relationship with God Jisu Krista ga Eshor ga ge makhoi ani ge laina river relationship mari mata ado phaye haibase express tawba aduna eikhoi obedience haibo eikhoi ge punsi da lakada bane amuka hanna haige Eshor na aigi damak tawbi badu nang na masak ukhraba kanda amasung nangi punsi da Eshor ga nakhoi ani gi marakta relationship mari mata ase phaye phana lairi haibadu laikhraba gi matamda nang obedience haibadu nangi punsi da experience tawgani madu nangi thamoi dagi from your heart lakadabane madu namfu sa sondage lakadabana te hai true obedience comes from heart as an expression of love nungsiba oina obedience wa haiba inba haibse kadai dege lakadabra aina hoji hai khiba gumna amuka na eikhoi gi thamoi dege eikhoi go wakhal dege lakadabani haibse eikhoi na uba phange 10 commandments to them with a historical prologue expressing his love and care for them Exodus 20 verse 1 and 2 the yengmaganda 10 commandment Eshor na Israel masasing de yathang tarapi khibase is an expression of his love mana adukki matik nungsi haibadu utpani ne isin inausing adubu mana nungsi debagi hai masi indradina koi buha tokani haina mana sangyeng tawningai pi banate adubu Eshor na makoi bu adukki matik nungsi bagi an expression of love and care bondage oiramba slave oiramba adudigi minai oiramba dudi nang koi bu aina chingthok pi bani ko aina adukki matik nungsi ko haibadu express tawrga Eshor na 10 commandment pi khibine the same is true today ngasi shu madugumna adu eikhoi ngonda laye maramdi Jesus love and care
in dying for us is the prologue of the new covenant. Luke 22 verse 20 gi matung ina Jisu Kristana eikhoi bu aduk ki matik nungsiba eikhoi gi damakta aduk ki care khanbiba adugana maram oiraga mahangna eikhoi gi damakta sibiraga anauba warep naba aigi e asina anauba warep naba oikhre ko aigi e asibo thajaba sina nakoi hingba phangjaro ko nangi e amuka taningai leitre ko haina Jisu Kristan magi expression of love and care adu pibi bani yathang tara pi khibagumna Jisu Krista gi punsi new covenant the mahaki e ase eikhoi gi pibi khibane habsi owe. This love is the distinguishing mark of the presence of the Holy Spirit in the life of believers. Asigumba nung siba ase eikhoi ngonda laikhrabadi masina Holy Spirit thawai asengba laikhre Jisu Krista bu thaja khraba Eshor bu khangkhraba miyoi sing aduda Eshor gi thawai asengba laikhre haibagi khudam mark oina ugadabase karinara love nungsiba adu kadai digi lakadabra nangi thamoi digi lakadabane by force digi lakadabana te haina ngasi parana mayek sengna utpiraga lay. Conclusion in a nutshell the haibakanda ngasi Jisu Kristana eikhoi gi damakta anauba warep na bagi makada better mediator oina thoidok hendok na aphaba mediator oina lakpase kari dagi lakpra aina ngasa haikre karmaina mahak se lakpra he is morally perfect oye Jisu Krista ase amak palaite adubo Levitical priesthood Levite priesthood ase morally perfect na te makhoide adugi maram na Jisu Krista ase morally perfect oibagi maram na wakhanna even magi thinking aduda moral aduda lamchat sajatta tawthorak pathaba khuding magda maha ase perfect oibaduna Jisu Krista ase eikogi better mediator under new covenant anauba warep na bagi makhada Levite sing adudagi atoppa sing adudagi mahangna khwaidigi aphaba better ahenba thoidok hendok na phaba wangangloi oibiba sangdaina biba mediator oirak pangambane habse use aduna ichini now sing Jisu Kristana eikhoi mediator oiri ngai sida under new covenant anauba warep naba makhada eikhoi hingli ngai asida amasung Jisu Kristana masigi anauba warep naba gi makhada eikhoi gi damak wangangloi oibiri ngai sida eikhoi Jisu Krista ngonda changjaba tai tabiriba mayambu Eshorna bor pibi sunu ngasi gi Sabbath school discussion ase sida loisinjare mathangi hapta da amuka anauba paraga eikhoi amuka thengnasi Eshorna mayambu thoidok hendokpa bor adu pinabiba oishana.